ꯃꯥꯕꯣꯛꯁꯦ ꯃꯥꯕꯣꯛꯀꯤ ꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯃꯤ ꯀꯧꯋꯦ. ꯃꯥꯕꯣꯛꯁꯦ ꯍꯥꯏꯕ ꯖꯒꯥꯁꯦ ꯀꯥꯏ ꯖꯒꯥꯗꯩ ꯃꯥꯕꯣꯛꯁꯦ? ꯈꯣꯡꯃꯟ ꯑꯣꯀ꯭ꯔꯝ ꯆꯨꯊꯦꯛꯅꯦꯕ. ꯃꯥꯕꯣꯛꯁꯦ ꯆꯍꯤꯁꯦ ꯀꯌꯥꯃꯨꯛꯀꯤ ꯑꯣꯏꯔꯒꯦ? ꯆꯍꯤ 50 ꯍꯦꯜꯂꯦ. ꯑꯣ ꯑꯗꯣ ꯃꯥꯕꯣꯛꯁꯦ ꯍꯥꯟꯅ ꯀꯩꯀꯩ ꯍꯥꯟꯅ ꯅꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯀꯩꯀꯩ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤ? ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯁꯣꯔ ꯍꯣꯟꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯒꯤ ꯖꯤꯡꯖꯥ ꯖꯤꯡꯖꯥ ꯂꯥꯎꯕ, ꯈ꯭ꯋꯥꯡ ꯅꯥꯕ ꯈꯣꯠꯄ, ꯈꯨꯠ ꯁꯥ ꯈꯣꯡ ꯈꯨꯠ ꯅꯥꯕ, ꯈꯣꯡ ꯊꯥꯡꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯇꯧꯋꯤ. ꯑꯗꯣ ꯃꯥꯕꯣꯛꯁꯦ ꯑꯗꯨꯝ ꯒꯨꯂꯤ ꯀꯩꯀꯩꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ? ꯍꯥꯟꯅ ꯒꯨꯂꯤ ꯗꯥꯛꯇꯔꯒꯤ ꯆꯥꯔꯁꯨ ꯑꯩ ꯀꯌꯥ ꯐꯕ ꯑꯣꯏꯗꯦꯀꯣ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯆꯥꯅ ꯄꯤꯔꯛꯏꯕ ꯍꯤꯗꯥꯛꯁꯦ, ꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯑꯩ ꯊꯛꯄꯗꯒꯤ ꯑꯗꯣ ꯑꯩ ꯐꯔꯦ. ꯏꯁꯥꯁꯤ ꯌꯥꯡꯉꯦ, ꯅꯨꯡꯉꯥꯏꯔꯦ, ꯆꯠꯄ ꯈꯣꯠꯄ, ꯈꯣꯡ ꯍꯥꯝꯕ ꯇꯨꯝꯕ ꯈꯣꯠꯄ ꯂꯣꯏ ꯅꯨꯡꯉꯥꯏꯔꯦ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ 3 ꯊꯛꯀꯗꯕꯅꯦ. ꯑꯩ ꯍꯧꯖꯤꯛ ꯎꯆꯤꯟꯅꯥꯆꯤꯟꯅꯗꯤ 2 ꯁꯨꯖꯔꯦ. ꯑꯗꯨꯅ ꯁꯤ ꯈꯔ ꯂꯩꯔꯒ ꯑꯩ ꯑꯃꯃꯨꯛ ꯂꯧꯖꯒꯦ ꯀꯣꯔꯣꯅꯥ ꯂꯣꯏꯔꯒ. ꯑꯗꯨ ꯃꯥꯕꯣꯛꯁꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯐꯕꯒꯤ ꯃꯑꯣꯡꯁꯦ ꯐꯕꯁꯦ ꯃꯌꯥꯝꯁꯨ ꯑꯩꯅꯅꯦ ꯍꯥꯏꯖꯅꯤꯡꯕꯅ, ꯑꯩ ꯑꯇꯩ ꯗꯥꯛꯇꯔꯒꯤ ꯍꯤꯗꯥꯛꯁꯦ ꯆꯍꯤ 10ꯃꯨꯛ 20ꯃꯨꯛ ꯌꯦꯡꯉꯛꯑꯕꯅꯤ. ꯌꯦꯡꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯏꯁꯥꯁꯦ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯆꯥꯕꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯌꯥꯡꯕ, ꯑꯗꯩ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕ, ꯑꯗꯒꯤ ꯆꯠꯄ ꯈꯣꯠꯄ, ꯑꯗꯩ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯔꯛꯄ, ꯑꯗꯩ ꯈꯣꯡ ꯈꯨꯠ ꯅꯥꯕ, ꯖꯤꯡꯖꯥ ꯖꯤꯡꯖꯥ ꯂꯥꯎꯕ ꯈꯣꯠꯄ, ꯃꯁꯤ ꯂꯣꯏ ꯅꯨꯡꯉꯥꯏ. ꯑꯗꯨꯗꯤ ꯃꯥꯕꯣꯛꯅ ꯍꯥꯏꯁꯦ ꯍꯥꯟꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯒꯨꯂꯤ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯕ ꯑꯣꯏꯕ ꯇꯥꯔꯁꯨ ꯐꯅ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯝꯕꯁꯨ ꯏꯁꯥꯗ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦꯕꯀꯣ. ꯑꯩꯈꯣꯏꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯁꯤꯖꯤꯟꯅꯕ